am leite. Gari ini udah. ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯈꯟꯒꯅꯤ ꯃꯊꯪꯗ ꯃꯥ ꯃꯁꯤꯒꯤ ꯒꯥꯔꯤ ꯃꯄꯨꯁꯤ ꯌꯥꯝ ꯄꯪꯉꯤꯗ ꯍꯨꯔꯥꯟꯕꯩ ꯐꯥꯕꯁꯨ ꯉꯝꯗꯕ ꯃꯥꯁꯤ ꯐꯥꯗ꯭ꯔꯤꯃꯦ ꯀꯩꯅꯣ ꯇꯧꯔꯤ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯍꯨꯔꯥꯟꯕꯗ ꯇꯤꯛ ꯈꯣꯡꯉꯤꯕ ꯃꯃꯤꯡ ꯆꯠꯂꯤꯕ ꯍꯨꯔꯥꯟꯕ ꯀꯨꯜꯂ ꯍꯥꯏꯔꯒ ꯃꯃꯤꯡ ꯐꯥꯎꯅꯔꯤꯕ ꯑꯗꯨꯒ ꯄꯦꯠ ꯂꯥꯎꯕꯤ ꯃꯥ ꯃꯄꯨꯅꯤ ꯇꯧꯔꯤ ꯁꯛꯀ ꯑꯃꯛꯀ ꯂꯋꯥꯏ ꯀꯔꯤꯀꯥ ꯃꯁꯝꯁꯨ ꯏꯌꯥꯎ ꯌꯥꯎꯗꯦ ꯆꯣꯔꯥꯟ ꯊꯥꯕ ꯍꯦꯛ ꯃꯥꯜꯂꯕ ꯑꯗꯨꯒ ꯑꯩ ꯐꯥꯗ꯭ꯔꯤꯃꯤ ꯀꯥ ꯐꯥ ꯂꯥꯎꯅꯦ ꯉꯝꯃꯒ ꯃꯥꯜꯂꯦꯗ ꯃꯄꯨꯅꯤꯅ ꯆꯣꯔꯥꯟ ꯊꯥ ꯃꯥꯟꯕꯁꯤ ꯑꯩ ꯁꯨꯃꯥꯏꯅ ꯂꯣꯜꯂꯗꯤ ꯌꯥꯔꯣꯏ ꯃꯇꯝ ꯌꯥꯝ ꯍꯧꯒꯅꯤ ꯑꯩ ꯃꯄꯨꯁꯤ ꯆꯪꯈ꯭ꯔ ꯃꯥꯜꯂꯦ ꯇꯨꯝꯕ ꯆꯪꯈ꯭ꯔꯖꯥꯠꯂ ꯑꯩꯁ ꯑꯗꯨꯗꯤ ꯃꯄꯨ ꯆꯪꯈ꯭ꯔꯕꯅꯤꯅ ꯑꯩ ꯒꯥꯔꯤꯁꯦ ꯉꯁꯤꯗꯣ ꯄꯨꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯆꯪꯁꯤꯜꯂꯒꯦ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯠꯇ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯆꯠꯀꯦ ꯉꯁꯤꯗꯤ ꯄꯨꯕ ꯇꯥꯔꯦ ꯃꯄꯨꯁꯨ ꯂꯩꯇꯦ ꯃꯄꯨꯁꯨ ꯆꯪꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯑꯩ ꯒꯥꯔꯤꯁꯤ ꯄꯨꯈꯤꯅꯕ ꯇꯧꯒꯦ ꯌꯥꯝꯅ ꯖꯤꯞ ꯀꯝꯄꯥꯁ ꯀꯅꯥꯒꯤ ꯂꯝꯕꯣꯔꯒꯤꯅꯤ ꯃꯈꯩ ꯃꯥꯒꯤꯅ ꯈꯜꯂꯤ ꯅꯪꯅ ꯍꯨꯔꯥꯜꯂꯤꯕ ꯑꯉꯥꯡꯒꯤꯅ ꯑꯉꯥꯡꯇ ꯗꯨꯀꯥꯟꯗꯒꯤ ꯂꯨꯄꯥ 35 ꯄꯤꯗꯅ ꯂꯩꯕ ꯁꯥꯏꯀꯜ ꯃꯆꯥ ꯇꯧꯋꯤ ꯃꯥꯅ ꯍꯨꯔꯥꯟꯕ ꯕꯂꯞꯇꯁꯨ ꯅꯪꯅ ꯍꯨꯔꯥꯟꯕ ꯅꯪ ꯉꯁꯤꯗꯤ ꯑꯗꯨꯝ ꯐꯨꯒꯠꯂꯝꯃꯤ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯆꯩꯔꯥꯛ ꯄꯤꯕ ꯑꯩ ꯑꯉꯥꯡ ꯑꯣꯟꯕ ꯇꯥꯔꯕ